ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯍꯥꯏꯕꯤꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯉꯥꯜꯍꯟꯕꯤꯔꯤꯕ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯥꯂꯦꯝ ꯏꯃꯥ ꯃꯍꯥꯛꯄꯨꯁꯨ ꯃꯔꯥꯏꯕꯛ ꯀꯠꯆꯔꯤ꯫ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯏꯁꯥꯏ ꯁꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯍꯥꯏ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯕ ꯆꯥꯠꯂꯅꯦ, ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯤ ꯏꯁꯥꯏ ꯁꯥꯏꯗꯨꯅ ꯂꯩꯔꯤꯅꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯔꯤ꯫ ꯍꯥꯏ ꯃꯧ, ꯅꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯅꯗ꯭ꯔꯤꯕ꯭ꯔꯣ? ꯈꯔ ꯇꯨꯝꯂꯕꯗꯤ ꯍꯧꯒꯠꯂꯣ ꯌꯥꯔꯦꯅꯦ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯅ ꯏꯁꯥꯏ ꯁꯥꯏ ꯈꯣꯠꯇꯅ ꯇꯧꯔꯤꯕꯁꯤ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨ ꯂꯥꯎꯅꯦ ꯅꯣꯏꯕꯣ꯫ ꯑꯗꯨꯝꯅ ꯃꯅꯦꯝꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯃꯃꯧ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯂꯝꯃꯤ꯫ ꯏꯃꯧꯁꯥ ꯅꯣꯏꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯅꯁꯥꯒꯗꯣ ꯑꯃꯠꯇ ꯐꯔꯔꯣꯏꯅꯦ, ꯈꯔ ꯈꯔ ꯉꯟꯅꯁꯨ ꯍꯧꯒꯠꯂꯨꯅꯦ꯫ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯈꯪꯕꯤ ꯃꯧ ꯑꯍꯜ ꯑꯌꯤꯡꯕꯤꯅꯤ꯫ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯎꯗꯕ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯌꯥꯝꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯕꯅꯤꯅ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯤꯟꯌꯥ ꯇꯦꯡꯅꯅꯕ ꯏꯁꯤꯡꯁꯨ ꯁꯥꯍꯟꯖꯔꯛꯂꯒꯦ꯫ ꯏꯃꯥ ꯏꯃꯨꯡꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯨꯔꯣ꯫ ꯑꯗꯨꯝꯅ ꯃꯃꯧ ꯑꯍꯜ ꯑꯌꯤꯡꯕꯤꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯐꯖꯅ ꯉꯥꯡꯂꯛꯂꯕꯅꯤꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯏꯕꯦꯍꯥꯏꯕꯤꯗꯨ ꯇꯞꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯧ ꯑꯅꯤ ꯆꯪꯗꯅ ꯂꯣꯏꯁꯤꯜꯂꯨ, ꯏꯅꯦꯝꯁꯨ ꯏꯃꯨꯡꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯅꯦꯝ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯅꯣꯛꯐꯦꯠꯀ ꯇꯧꯔꯝꯕꯤ ꯑꯌꯤꯡꯕꯤꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯇꯠ ꯂꯥꯎꯒꯩ ꯆꯤꯡꯁꯤꯜꯂꯤꯕꯁꯤꯗ ꯉꯟꯅ ꯍꯧꯒꯠꯂꯨ ꯀꯥꯏꯅ, ꯅꯠꯇꯦ ꯃꯧ ꯑꯩꯈꯣꯏꯁꯤꯕꯨ ꯏꯪꯕꯒ ꯀꯔꯤꯝꯇ ꯍꯦꯛ ꯐꯥꯎꯗꯕ ꯌꯣꯠꯅ ꯁꯥꯕ ꯃꯤꯔ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯝꯅꯒ ꯈꯜꯂꯨꯔꯕ ꯈꯪꯗꯦꯃꯤ꯫ ꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯆꯥꯏꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯏꯪꯈ꯭ꯔꯀꯥꯟꯗ ꯁꯤꯗ ꯏꯁꯤꯡ ꯑꯏꯪꯕꯒ ꯄꯥꯏꯔꯒ ꯋꯥꯏꯒ ꯇꯩꯕ ꯉꯝꯃꯣꯏ, ꯑꯗꯨꯅ ꯋꯥꯏꯁꯦ ꯏꯅꯥꯎꯅ ꯍꯥꯟꯅ ꯁꯤꯠꯈꯤꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯤꯠꯂꯧꯔꯒꯦ, ꯑꯗꯨꯒ ꯏꯅꯥꯎꯗ ꯋꯥꯏ ꯇꯩꯔꯛꯑꯣꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯁꯤ ꯈꯟ ꯏꯃꯨꯡꯗ ꯁꯨꯝꯖꯤꯠ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯅ ꯍꯥꯟꯅ ꯁꯨꯝꯖꯤꯠꯇꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯅꯣꯛꯁꯤꯟꯅꯩ, ꯑꯗꯨꯒ ꯑꯐꯕꯤ ꯁꯥꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯀꯗꯥꯏ, ꯁꯨꯝꯖꯤꯠꯇꯨ ꯏꯆꯦꯗ ꯄꯤꯔꯛꯑꯣ, ꯋꯥꯏꯗꯣ ꯏꯆꯦꯅ ꯑꯣꯏꯅ ꯁꯤꯠꯄꯤꯔꯛꯂꯒꯦ꯫ ꯑꯔꯨꯕꯤ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ꯫ ꯍꯩꯁ, ꯏꯆꯦꯁꯤꯅ ꯑꯐꯕꯤ ꯁꯥꯗꯅ ꯋꯥꯏꯁꯦ ꯃꯥꯅ ꯁꯤꯠꯀꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ? ꯅꯠꯇ꯭ꯔꯒ ꯏꯆꯦꯒꯤꯁꯦ ꯃꯥꯅ ꯇꯧꯕ ꯇꯟꯕ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯍꯟꯗꯧꯒꯤ ꯐꯥꯖꯤꯟꯅꯔꯤꯕ ꯖꯥꯠꯅꯅꯦ? ꯀꯗꯥꯏꯅ ꯁꯨꯝꯖꯤꯠꯇꯣ ꯏꯆꯦꯗ ꯄꯤꯔꯛꯑꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯄꯥꯏꯔꯤꯕ ꯁꯨꯝꯖꯤꯠ ꯑꯗꯨꯕꯨ ꯇꯥꯞ ꯂꯧꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤ, ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯆꯥꯏꯔꯤꯕ ꯑꯗꯨꯕꯨ ꯋꯥꯏ ꯇꯥꯁꯤꯜꯂꯤ꯫ ꯋꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯥꯁꯤꯜꯂꯕꯅꯤꯅ ꯏꯅꯥꯎꯗ ꯋꯥꯏ ꯇꯩꯌꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯌꯤꯡꯕꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯋꯥꯏ ꯇꯥꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎ, ꯋꯥꯏꯁꯦ ꯏꯆꯦꯅ ꯁꯤꯠꯂꯕꯅꯤꯅ ꯏꯅꯥꯎꯅ ꯋꯥꯏꯁꯦ ꯈꯔ ꯇꯩꯊꯣꯔꯛꯑꯣꯀꯣ꯫ ꯏꯆꯦ ꯏꯃꯨꯡꯗ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯅꯅꯕ ꯏꯁꯤꯡ ꯈꯔ ꯑꯃꯨꯛꯇ ꯁꯥꯍꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ꯫ ꯑꯩꯅ ꯉꯁꯥꯏꯅ ꯈꯟꯕꯗꯨꯅꯤ, ꯏꯆꯦꯅ ꯐꯕꯤ ꯁꯥꯗꯅ ꯋꯥꯏ ꯁꯤꯠꯂꯤꯁꯦ ꯃꯥꯅ ꯇꯧꯕ ꯇꯟꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯍꯟꯗꯧꯒꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅꯦꯕ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯋꯥꯏ ꯇꯩꯌꯨ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯤꯕꯁꯦ, ꯏꯆꯦꯁꯦ ꯃꯕꯨꯛꯇꯤ ꯍꯥꯏꯐꯦꯠ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯔꯨꯕꯤ ꯏꯪꯂꯕꯁꯨ ꯏꯪꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯔꯤ꯫ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯑꯌꯤꯡꯕꯤꯁꯨ ꯏꯟꯁꯥꯡ ꯉꯥꯏꯍꯥꯛ ꯁꯦꯝꯖꯤꯟꯅꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯔꯨꯕꯤꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯁꯤ ꯑꯌꯤꯡꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ, ꯀꯣꯟꯁꯤ ꯃꯅꯤꯡꯗ ꯄꯨꯊꯣꯛꯂꯒ ꯐꯦꯡꯕ ꯍꯧꯔꯝꯃꯨ, ꯏꯆꯦꯁꯨ ꯆꯥꯛꯈꯨꯝꯁꯦ ꯋꯥꯏ ꯇꯩꯔꯝꯂꯒ ꯊꯣꯛꯂꯛꯂꯒꯦ꯫ ꯑꯔꯨꯕꯤ ꯀꯣꯟꯖꯥꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯕ ꯍꯧꯏ꯫ ꯐꯦꯡꯕ ꯂꯣꯏꯔꯒꯗꯧꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯁꯤ ꯑꯌꯤꯡꯕꯤꯗꯤ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯀꯌꯥꯗ ꯀꯗꯔ ꯀꯜꯂꯤꯕ ꯏꯆꯦꯅꯣꯕꯁꯤꯕꯨ, ꯀꯣꯟꯁꯦ ꯐꯦꯡꯕ ꯍꯧꯔꯝꯃꯣ ꯋꯥꯏ ꯇꯩꯔꯝꯂꯒ ꯊꯣꯛꯂꯛꯂꯒꯦ ꯀꯥꯏꯅ, ꯑꯗꯨꯒ ꯑꯩꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯗꯧꯔꯕꯁꯤꯐꯥꯎ ꯊꯣꯛꯂꯛꯇꯦꯕ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯀꯣꯟ ꯐꯦꯡꯂꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯂꯨꯡꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯅꯥꯎꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯍꯩꯁ, ꯏꯅꯥꯎꯁꯦ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯈꯤꯗꯧꯔꯦ, ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯩꯁꯨ ꯊꯣꯛꯂꯒ ꯑꯐꯕꯤ ꯁꯥꯗꯅ ꯌꯥꯎꯁꯤꯜꯂꯒꯦ꯫
ꯑꯌꯦꯡꯕꯤ ꯃꯅꯥꯎꯅ ꯀꯣꯟ ꯐꯦꯡꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯏꯅꯥꯎ ꯅꯪꯗꯤ ꯀꯣꯟꯁꯤ ꯐꯦꯡꯕ ꯂꯣꯏꯔꯝꯒꯗꯧꯔꯦꯗꯅ ꯏꯆꯦꯁꯦ ꯆꯥꯛꯈꯨꯝ ꯋꯥꯍꯩ ꯇꯩꯕ ꯂꯣꯏꯔꯒ ꯊꯣꯛꯂꯒꯦ ꯇꯧꯔꯤꯉꯩ ꯅꯇꯩꯅ ꯀꯧꯔꯛꯇꯅ ꯀꯥꯗ ꯉꯥꯏꯍꯥꯛ ꯆꯪꯂꯨꯕꯅꯤ ꯀꯗꯥꯏ ꯄꯨꯈꯝꯗꯨ ꯁꯣꯝꯗ ꯄꯤꯔꯛꯑꯣ ꯏꯆꯦ ꯆꯥꯝꯕꯤꯔꯛꯂꯒꯦ꯫ ꯏꯆꯦ ꯌꯥꯔꯅꯤꯌꯦ ꯂꯣꯏꯔꯦ ꯄꯨꯈꯝꯁꯤꯃꯇꯪ ꯉꯥꯏꯔꯦ ꯅꯅꯥꯎ ꯑꯗꯨꯝ ꯆꯥꯝꯂꯒꯦ ꯏꯆꯦ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯒ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯍꯣ ꯐꯔꯦ ꯐꯔꯦ ꯏꯅꯥꯎꯅ ꯑꯗꯨꯝ ꯆꯥꯝꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯏꯅꯥꯎ ꯑꯗꯨꯝ ꯆꯥꯝꯃꯨ ꯑꯗꯨꯗꯤ ꯏꯆꯦ ꯆꯪꯉꯦꯀꯣ꯫ ꯃꯁꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯔꯨꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ꯫ ꯃꯁꯤꯒꯤ ꯈꯗꯔꯒꯤ ꯏꯆꯦꯁꯦ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯍꯥꯏꯁꯤ ꯏꯁ ꯏꯇꯩꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯊꯕꯛꯀꯤ ꯊꯣꯛꯈ꯭ꯔꯕꯗꯣ ꯏꯇꯩꯅ ꯀꯧꯔꯛꯇꯅ ꯀꯥꯗ ꯉꯥꯏꯍꯥꯛ ꯆꯪꯉꯣꯏ ꯀꯥꯏꯅ ꯃꯆꯤꯜꯁꯤ ꯀꯌꯥꯝ ꯊꯤꯔꯤꯅꯣꯕ ꯆꯤꯟꯊꯤꯕꯤ ꯏꯆꯦ ꯍꯥꯏꯁꯤꯗꯤ꯫ ꯑꯌꯦꯡꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯍꯤꯞꯄꯤ꯫ ꯁꯨꯃꯥꯏꯅ ꯈꯗꯔ ꯈꯔ ꯇꯧꯔꯒ ꯊꯕꯛꯁꯦ ꯏꯅꯥꯎꯗ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯍꯟꯒꯦ ꯈꯪꯉꯤꯕ꯫ ꯑꯔꯨꯕꯤꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯅꯨꯄꯥ ꯏꯃꯥꯗꯨ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯏꯄꯥꯝꯗ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯨꯁꯤꯗꯅ꯫ ꯅꯨꯄꯤ ꯑꯩ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯑꯗꯨꯅ ꯆꯠꯀꯦꯁꯨ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ꯫ ꯅꯨꯄꯥ ꯅꯪꯕꯨꯗꯤ ꯌꯥꯔꯣꯏ ꯑꯩꯅꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯄꯥꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧꯁꯤ ꯍꯥꯏꯔꯕ ꯇꯜꯂꯤꯒ ꯏꯃꯥꯒ ꯊꯕꯛ ꯆꯠꯇꯣꯏꯅꯤꯒ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ꯫ ꯅꯨꯄꯤ ꯏꯃꯥꯒꯤ ꯊꯕꯛꯇꯣ ꯆꯠꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛꯅꯤ ꯑꯗꯨ ꯆꯠꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯗꯨ ꯇꯥꯅꯤꯡꯗꯦꯕ ꯑꯗꯨꯅ ꯁꯥꯎꯔꯣ ꯅꯪ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯣ꯫ ꯑꯔꯨꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯄꯥꯝ ꯆꯠꯅꯕ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯗ ꯃꯄꯥꯝ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯃꯄꯥꯝꯗ ꯌꯧꯔꯛꯂꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯃꯥ ꯊꯥꯔꯣꯅ ꯍꯩꯃ ꯕꯦꯝꯃ ꯑꯔꯨꯕꯤ ꯏꯆꯥ ꯂꯥꯛꯂꯤꯗꯅ꯫ ꯍꯣꯏ ꯏꯃꯥꯁꯨ ꯎꯗꯕ ꯀꯨꯏꯔꯦꯅ ꯅꯆꯥ ꯂꯥꯛꯏꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯑꯗꯣ ꯏꯆꯥꯅ ꯂꯥꯛꯄꯗ ꯏꯌꯥ ꯅꯨꯄꯥ ꯆꯥꯎꯔꯦꯜꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ꯫ ꯏꯃꯥ ꯏꯌꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯈꯔ ꯆꯠꯃꯤꯟꯅꯧꯁꯤ ꯍꯥꯏꯕꯅꯤ ꯑꯗ ꯏꯅꯦꯝꯕꯣꯛꯀꯤ ꯊꯕꯛ ꯆꯠꯀꯅꯤꯅ ꯁꯤꯗ ꯆꯠꯁꯤ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯗꯦ ꯃꯃꯥꯗꯨꯅ ꯍꯥꯏꯕꯗꯗꯤ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯍꯦꯛꯇ ꯆꯦꯟꯈꯤ꯫ ꯃꯥꯒꯤ ꯊꯕꯛꯇꯣ ꯅꯣꯡꯃꯈꯛ ꯂꯦꯞꯊꯣꯛꯂꯒ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯕꯗꯣ ꯃꯥꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯅꯤꯡꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯈꯪꯗꯦ ꯃꯣꯏ ꯃꯃꯥꯗꯣ ꯌꯥꯝ ꯀꯤꯖꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯏꯃꯥꯒꯤ ꯑꯔꯨꯕꯤ ꯏꯆꯥꯅ ꯅꯌꯥꯡ ꯁꯨꯝ ꯀꯪꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯑꯥꯗ ꯀꯔꯤꯝꯇ ꯍꯦꯛ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯗꯒꯤꯗꯤ ꯐꯅꯌꯥꯝꯅ ꯅꯣꯏꯔꯒ ꯆꯠꯈꯤꯕꯗꯥꯏꯅꯦ꯫ ꯏꯃꯥ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒꯗ ꯇꯧꯕꯒꯤ ꯅꯣꯏꯕꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯏꯅꯦꯝꯄꯣꯛꯇꯨꯅ ꯍꯧꯗꯣꯔꯛꯑꯅꯤ ꯑꯗꯨꯒ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯅꯤ ꯑꯗꯨꯗꯤ ꯏꯁꯥꯁꯦ ꯃꯌꯦꯡ ꯇꯥꯔꯤꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯏꯆꯥꯗ ꯅꯊꯟꯇ ꯂꯣꯏꯅ ꯇꯧꯍꯟꯕ꯭ꯔꯣ ꯅꯪꯒꯤ ꯅꯆꯦꯗꯨꯗꯤ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯣ꯫ ꯏꯃꯥ ꯏꯆꯦꯁꯨ ꯌꯥꯎꯕꯗꯤ ꯌꯥꯎꯏ ꯑꯗꯣ ꯏꯆꯦꯁꯨ ꯃꯕꯨꯛ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯅ ꯉꯥꯡꯅ ꯍꯥꯏꯗꯅ ꯑꯩꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯍꯜꯂꯤ꯫ ꯏꯁ ꯑꯗꯨꯗꯤ ꯏꯆꯥꯁꯦ ꯋꯥꯕꯗ ꯂꯣꯏꯔꯝꯂꯅꯤꯅꯦ꯫ ꯅꯆꯦꯗꯨꯅ ꯐꯠꯇꯕ ꯍꯧꯔꯛꯂꯕꯗꯤꯅꯦ ꯅꯪꯁꯨ ꯐꯠꯇꯕ ꯇꯥꯕꯅꯤ ꯈꯪꯂꯕ꯭ꯔꯥ꯫ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯏꯆꯥꯅ ꯊꯕꯛ ꯑꯌꯥꯝꯕ ꯇꯧꯕꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏ ꯂꯥꯛꯇꯕ꯭ꯔꯣ꯫ ꯍꯥꯏꯗꯦꯗ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯗꯨꯗꯤ ꯑꯄꯪꯅꯤꯅ ꯃꯥꯏ ꯃꯃꯥ ꯑꯗꯒꯤ ꯃꯌꯥꯝꯕ ꯃꯇꯩꯃꯗꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯥꯅ ꯂꯧꯗꯣꯏꯁꯦ ꯑꯩꯒꯤ ꯋꯥꯀꯥꯁꯦ ꯄꯥꯛꯅ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯏꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥꯅ ꯍꯥꯏꯕꯗ ꯇꯧꯔꯒ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯅꯤꯒꯦ꯫ ꯑꯗꯨꯗꯤ ꯏꯆꯥꯅꯦ ꯋꯥꯕ ꯁꯨꯝ ꯍꯦꯜꯂꯛꯈꯤꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯏꯆꯥꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯊꯨꯕꯤꯗ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧꯔꯣ꯫ ꯏꯆꯥꯒ ꯌꯥꯒꯅ ꯇꯣꯉꯥꯟꯅ ꯍꯦꯛ ꯆꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯆꯥ ꯌꯥꯝ ꯋꯥꯈꯤꯅꯤꯀꯣ꯫ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯏꯌꯥ ꯅꯨꯄꯥꯗꯨꯁꯨ ꯅꯝꯗꯅ ꯄꯨꯔꯛꯎ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯍꯣꯏ ꯏꯃꯥ ꯃꯊꯪꯗꯤ ꯃꯥꯅꯒ ꯉꯝ ꯌꯥꯔꯣꯏ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯆꯥꯕꯨ ꯆꯥꯛꯀꯗꯤ ꯆꯥꯔꯛꯂꯕ꯭ꯔꯣ꯫ ꯏꯃꯥ ꯆꯥꯛꯄꯨꯗꯤ ꯈꯔ ꯆꯥꯔꯛꯑꯦ ꯑꯗꯣ ꯏꯃꯥꯗꯤ ꯆꯥꯔꯕꯣ꯫ ꯆꯥꯗ꯭ꯔꯤ ꯆꯥꯛꯄꯨꯗꯤ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯆꯥꯛ ꯆꯥꯕꯒ ꯁꯪꯗ꯭ꯔꯦ ꯑꯗꯨ ꯏꯆꯥꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯎ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯨꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯈꯤ꯫ ꯑꯔꯨꯕꯤꯁꯨ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥ ꯊꯥꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯑꯔꯨꯕꯤ ꯁꯤꯗꯩꯗꯤ ꯅꯆꯦꯗꯨꯅ ꯊꯕꯛ ꯇꯧꯒ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯏꯆꯥꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯊꯣꯛꯀꯗꯕꯅꯤ ꯈꯪꯂꯦꯗꯅ꯫ ꯍꯣꯏ ꯏꯃꯥ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯍꯦꯛꯇ ꯏꯁꯥ ꯅꯥꯁꯤꯟꯅꯔꯒ ꯂꯩꯊꯣꯛꯂꯒꯦ꯫ ꯑꯗꯨꯅꯤ ꯅꯥꯁꯤꯟꯅꯔꯒꯅꯦ ꯊꯕꯛ ꯂꯩꯊꯣꯛꯀꯗꯕꯅꯤ ꯅꯆꯦꯅ ꯃꯥꯏꯅ ꯇꯧꯖꯅꯤ꯫ ꯏꯃꯥꯒꯤ ꯑꯔꯨꯕꯤꯌꯥ ꯏꯆꯥꯅꯤ ꯄꯪꯒꯅꯨꯀꯣ ꯏꯆꯥꯅ ꯁꯨꯝ ꯄꯪꯂꯤꯈꯩ ꯅꯆꯦꯗꯨꯅ ꯏꯆꯥꯕꯨ ꯂꯥꯏꯅ ꯍꯦꯛꯇ ꯁꯥꯟꯅꯕꯤꯈꯤꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥ ꯋꯥꯈꯜ ꯇꯥꯔꯦꯀꯣ꯫ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯄꯨꯝꯕ ꯅꯆꯥ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕꯁꯨ ꯇꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗꯨꯗ ꯑꯔꯨꯕꯤꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯤ꯫ ꯏꯃꯥ ꯑꯗꯨꯗꯤ
ꯅꯁꯥꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯜꯂꯣ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯌꯥ ꯅꯨꯄꯥꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯎꯀꯣ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗꯨꯗ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯔꯨꯕꯤ ꯃꯃꯥ ꯊꯥꯔꯣꯅ ꯍꯥꯏꯔꯛꯈꯤꯕ ꯃꯁꯤꯅ ꯊꯕꯛ ꯇꯧ ꯍꯥꯏꯔꯛꯄꯗ ꯃꯁꯥ ꯅꯥꯁꯤꯟꯅꯧ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯅꯥꯁꯤꯟꯅꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯅ ꯍꯜꯂꯛꯂꯕꯗꯨꯗ ꯃꯁꯤ ꯑꯌꯤꯡꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯁꯨ ꯍꯜꯂꯛꯂꯕꯅꯤꯅ ꯏꯅꯥꯎꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜꯁꯦ ꯋꯥꯏ ꯈꯔ ꯇꯥꯁꯤꯜꯂꯛꯑꯣ ꯏꯆꯦꯅ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯨꯒꯦ ꯏꯆꯦ ꯅꯅꯥꯎꯁꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯍꯜꯂꯛꯄꯒꯤ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ ꯋꯥꯏꯁꯦ ꯏꯆꯦꯅ ꯑꯗꯨꯝ ꯁꯤꯠꯄꯤꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯩ ꯊꯣꯏꯅ ꯇꯧꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯏꯃꯨꯡ ꯐꯥꯎꯕ ꯆꯪꯗ꯭ꯔꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯂꯨ ꯀꯥꯏꯅ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥꯏꯁꯤ ꯁꯤꯠꯇꯈꯩ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯑꯩ ꯌꯥꯝꯅ ꯉꯥꯏꯅꯤꯡꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯁꯤꯠꯆꯕ ꯇꯥꯕꯅꯤ ꯑꯌꯤꯡꯕꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯏꯁ ꯏꯅꯥꯎꯁꯦ ꯃꯄꯥꯝꯅ ꯆꯠꯈꯩ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯄꯒ ꯀꯣꯛꯁꯤ ꯏ ꯀꯥꯏꯅ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯨ ꯍꯥꯏꯕꯗꯨꯗ ꯁꯤꯠꯅꯤꯡꯗꯕꯒꯤ ꯃꯀꯣꯛꯁꯦ ꯆꯤꯛꯁꯤꯠꯅꯩꯔꯁꯨ ꯈꯪꯗꯦ ꯑꯌꯤꯡꯕꯤꯁꯨ ꯉꯥꯡꯗꯨꯅ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯍꯦꯛꯄ ꯆꯪꯈꯤ ꯏꯟꯁꯥꯡ ꯃꯅꯥ ꯈꯔ ꯍꯦꯛꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯋꯥꯏ ꯇꯥꯁꯤꯜꯂꯝꯃꯤ ꯋꯥꯏ ꯇꯥꯁꯤꯟꯕ ꯂꯣꯏꯔꯒ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯁꯨꯡꯂꯤ ꯏꯅꯥꯎꯁꯦ ꯃꯀꯣꯛ ꯆꯤꯛꯁꯤꯟꯅꯔꯒ ꯊꯕꯛ ꯌꯥꯎꯔꯒꯦ ꯁꯤꯅꯦꯕ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯅꯗꯤ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯟꯅ ꯂꯣꯏꯅ ꯎꯔꯕꯅꯤ ꯏꯟꯁꯥꯡꯁꯦ ꯍꯣꯔꯦꯟ ꯃꯥꯁꯨ ꯆꯥꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯊꯟꯇ ꯈꯛ ꯑꯇꯗꯥꯏꯗꯧꯅ ꯃꯟꯕ ꯀꯥꯇꯤ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯅꯥꯎꯁꯨ ꯏꯟꯁꯥꯡ ꯃꯟꯕꯁꯦ ꯌꯥꯎꯍꯟꯒꯦ ꯁꯤ ꯍꯥꯏ ꯑꯌꯤꯡꯕꯤꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯤ ꯍꯣ ꯏꯅꯥꯎꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯅꯤꯅ ꯀꯣꯛ ꯆꯤꯛꯄꯗꯣ ꯐꯔꯝꯃꯅꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯏꯟꯁꯥꯡꯁꯦ ꯈꯔ ꯃꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯏꯆꯦꯁꯦ ꯑꯃꯨꯛ ꯀꯧꯔꯦꯅꯤ ꯅꯠꯇꯦ ꯏꯟꯁꯥꯡ ꯃꯅꯥ ꯈꯖꯤꯛꯇꯪ ꯃꯟꯕꯁꯤꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯗꯨ ꯃꯉꯥꯏꯌꯦꯕ ꯑꯁꯨꯝꯅ ꯑꯔꯨꯕꯤꯗꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯏꯅꯥꯎ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡꯁꯦ ꯍꯧꯖꯤꯛ ꯈꯔ ꯉꯜꯂꯤꯉꯩꯁꯤꯗ ꯃꯟꯊꯣꯛꯍꯧꯔꯁꯤ ꯍꯣꯔꯦꯟ ꯃꯝꯂꯀꯥꯟꯗ ꯃꯟꯕꯗꯣ ꯇꯤꯟꯒ ꯌꯥꯎꯕꯗꯣ ꯑꯃꯨꯛ ꯎꯔꯣꯏꯕ ꯑꯩꯅ ꯀꯣꯛ ꯆꯤꯛꯁꯤꯟꯅꯔꯒ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯏꯆꯦꯁꯤꯅ ꯕ꯭ꯔꯞ ꯍꯦꯛꯇ ꯀꯧꯊꯣꯔꯛꯑꯦ ꯍꯥꯏꯕꯅꯤꯗ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯃꯁꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤ ꯑꯅꯤꯗꯣ ꯃꯪꯒꯣꯜꯗ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯃꯟꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯦꯝ ꯏꯕꯦꯍꯥꯏꯕꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯎꯀꯥꯕꯤ ꯈꯔ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯗ ꯃꯃꯧ ꯑꯅꯤꯁꯨ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯕꯦꯍꯥꯏꯕꯤꯅ ꯃꯃꯧ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯏꯃꯧ ꯑꯅꯤꯕꯨ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯃꯜꯂꯤꯕ꯭ꯔꯣ ꯃꯧ ꯑꯍꯜ ꯑꯌꯤꯡꯕꯤꯅ ꯐꯠ ꯈꯨꯝꯃꯤ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯏꯟꯁꯥꯡꯗꯣ ꯍꯣꯔꯦꯟ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯇꯤꯟ ꯌꯥꯎꯔꯝꯂꯁꯨ ꯎꯔꯣꯏꯅ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯁꯤꯗ ꯑꯣꯏꯅ ꯃꯟꯊꯣꯛꯑꯕ ꯐꯔꯦ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯕ ꯇꯥꯔꯦ ꯃꯧ ꯑꯇꯣꯝꯕꯤ ꯑꯔꯨꯕꯤꯅ ꯏꯃꯥ ꯅꯨꯃꯤꯗꯥꯡꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯁꯤ ꯆꯞ ꯍꯦꯛ ꯆꯥꯔꯤꯗ ꯏꯃꯥꯅ ꯎꯀꯥꯕꯤ ꯆꯥꯅꯤꯡꯉꯦꯗꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯎꯀꯥꯕꯤ ꯃꯆꯥ ꯈꯔ ꯂꯩꯔꯛꯄꯅꯤ ꯁꯤꯁꯦ ꯎꯀꯥꯕꯤꯁꯦ ꯐꯖꯅ ꯇꯥꯎꯊꯣꯛꯂꯣ ꯑꯗꯨꯒ ꯏꯔꯣꯝꯕꯗꯨꯒ ꯍꯥꯎꯅ ꯍꯦꯛ ꯆꯥꯊꯣꯛꯑꯁꯤ ꯏꯃꯧꯁꯤꯗꯤ ꯑꯌꯤꯡꯕꯤꯅ ꯍꯣꯏ ꯏꯃꯥ ꯅꯃꯧꯅ ꯍꯣꯔꯦꯟ ꯎꯀꯥꯕꯤꯁꯦ ꯐꯖꯅ ꯇꯥꯎꯊꯣꯔꯛꯂꯒꯦ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯃꯧ ꯑꯅꯤꯗꯣ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯁꯤ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯎꯀꯥꯕꯤꯗꯨꯕꯨ ꯇꯥꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯁꯤ ꯑꯌꯤꯡꯕꯤꯅ ꯏꯅꯥꯎ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯁꯤ ꯈꯨꯖꯥꯝꯁꯤ ꯏꯅꯥꯎ ꯑꯃꯨꯛꯇ ꯍꯩꯗꯣꯔꯛꯑꯣ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯃꯧ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯁꯤ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯅ ꯉꯁꯥই ꯂꯩꯔꯛꯈꯤꯕ ꯎꯀꯥꯕꯤꯗꯨꯕꯨ ꯇꯥꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯏꯅꯥꯎ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯁꯤ ꯈꯨꯖꯥꯝꯁꯦ ꯏꯅꯥꯎ ꯑꯃꯨꯛꯇ ꯍꯩꯗꯣꯔꯛꯑꯣ ꯃꯥꯅ ꯑꯗꯨꯝ ꯍꯩꯗꯣꯛꯂꯁꯨ ꯌꯥꯕꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯇꯅ ꯇꯧ ꯈꯨꯖꯥꯝꯁꯦ ꯀꯌꯥꯝ ꯍꯩꯗꯣꯛꯂꯤꯕꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕꯅꯣ ꯈꯪꯗꯦ ꯀꯩꯅꯣꯝꯇꯪ ꯇꯧꯕꯒ ꯏꯅꯥꯎꯅ ꯏꯅꯥꯎ ꯈꯨꯖꯥꯝꯁꯦ ꯑꯝꯇ ꯍꯩꯗꯣꯔꯛꯑꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯪꯗꯅ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯈꯨꯖꯥꯝꯁꯦ ꯍꯩꯗꯣꯛꯂꯨꯔꯒꯦ ꯑꯔꯨꯕꯤ ꯈꯨꯖꯥꯝ ꯑꯗꯨꯕు ꯍꯩꯗꯣꯛꯅꯕ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤ ꯃꯅꯥꯎꯅꯨꯄꯤꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯌꯤꯡꯕꯤꯗꯨ ꯑꯁꯨꯝꯅ ꯍꯩꯖꯩ ꯏꯅꯥꯎꯅ ꯃꯄꯥꯟꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯍꯌꯦꯡ ꯆꯥꯅꯕ ꯎꯀꯥꯕꯤ ꯑꯇꯥꯎꯕꯁꯦ ꯈꯔ ꯂꯧꯁꯤꯜꯂꯒ ꯑꯩꯒꯤ ꯀꯥꯗ ꯊꯝꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯇꯥꯎꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯎꯀꯥꯕꯤꯗꯨꯕꯨ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯁꯨ ꯈꯨꯖꯥꯝ ꯍꯩꯗꯣꯛꯂꯨꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯌꯤꯡꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯑꯔꯨꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯩꯅꯣ ꯁꯤꯁꯤꯅ ꯉꯥ ꯑꯇꯥꯎꯕꯁꯤꯡꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯅꯝꯕꯁꯨ ꯅꯠꯇꯦ ꯆꯥꯛꯈꯨꯝꯗꯁꯨ ꯂꯩꯔꯝꯗꯦ ꯁꯤꯕꯨ ꯍꯧꯗꯣꯡꯅꯒ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯗꯤ ꯀꯝꯗꯧꯅꯤ
ꯁꯤꯌꯥꯏꯗꯨꯅ ꯑꯔꯨꯕꯤꯅ ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯨꯕꯨ ꯃꯈꯨꯝ ꯀꯨꯞꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯐꯅ ꯌꯥꯝꯅ ꯌꯥꯝꯍꯧꯕ ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯨ ꯌꯥꯝꯅ ꯌꯥꯝꯂꯝꯗ꯭ꯔꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯨꯕꯨ ꯁꯤ ꯈꯛꯇ ꯉꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯅꯠꯇꯦ ꯍꯧꯗꯣꯡꯅꯒ ꯑꯃꯨꯛ ꯈꯔ ꯆꯥꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕ꯫ ꯃꯧ ꯑꯍꯜ ꯑꯌꯤꯡꯕꯤꯁꯨ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯧꯊꯣꯔꯛꯄ ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯆꯦꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯣꯛꯂꯨꯔꯤꯅꯣ? ꯎꯀꯥꯕꯤ ꯑꯇꯥꯎꯕꯁꯦ ꯍꯧꯗꯣꯡꯅꯒ ꯆꯥꯈ꯭ꯔꯕ ꯈꯪꯗꯦ, ꯌꯥꯝꯂꯝꯗ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯗꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝꯂꯝꯗ꯭ꯔꯦꯗꯅ, ꯑꯩꯁꯨ ꯀꯥꯗ ꯉꯥꯛꯇꯪ ꯆꯪꯂꯨꯕꯅꯤ꯫ ꯏꯅꯥꯎ ꯁꯤꯗꯤ ꯍꯧꯗꯣꯡꯅ ꯆꯥꯊꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯅꯅꯥꯎꯁꯨ ꯍꯧꯗꯣꯡꯅ ꯆꯥꯈꯤꯕ ꯃꯥꯜꯂꯦꯕ꯫ ꯍꯣꯏꯁꯦ ꯆꯥꯈ꯭ꯔꯕꯗꯤ ꯆꯥꯈ꯭ꯔꯦꯗꯅ, ꯆꯥꯛꯇꯨꯝ ꯊꯤꯗꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯁꯤꯌꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯊꯤꯗꯣꯛꯂꯤ꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯅꯦꯝ ꯏꯕꯤ ꯍꯥꯏꯕꯤꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯧ, ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯨ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯒꯤ ꯆꯥꯛ ꯁꯤꯡꯉꯝꯁꯤꯡꯒꯦ ꯑꯃꯠꯇꯒ ꯍꯥꯞꯂꯧ ꯍꯩ꯫ ꯑꯌꯤꯡꯕꯤꯅ ꯏꯃꯥ, ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯣ ꯑꯇꯩ ꯂꯩꯍꯧꯗ꯭ꯔꯦ, ꯏꯅꯥꯎꯒ ꯑꯩꯈꯣꯏꯅꯤꯒꯤ ꯁꯔꯨꯛꯇ ꯉꯥꯏꯔꯤ꯫ ꯍꯥ ꯂꯩꯍꯧꯗ꯭ꯔꯦꯕ? ꯑꯩꯕꯨ ꯐꯅ ꯌꯥꯝꯅꯗꯤ ꯂꯩꯔꯛꯈꯤꯕꯗꯥꯏꯅꯦ꯫ ꯑꯣ ꯂꯩꯍꯧꯗ꯭ꯔꯗꯤ ꯐꯔꯦ, ꯏꯃꯥ ꯅꯃꯣꯒꯤ ꯁꯔꯨꯛꯇꯒꯤ ꯑꯣꯏꯅ ꯑꯃ ꯍꯥꯞꯆꯔꯛꯀꯦ꯫ ꯁꯤꯌꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯃꯅꯤꯡꯗ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯑꯃ ꯍꯥꯞꯄꯤ꯫ ꯏꯆꯦꯁꯦ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯗꯅ ꯑꯐꯕꯤꯒ ꯁꯥꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯤ ꯅꯥꯔꯤ꯫ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯆꯥꯔꯝꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯃꯧ ꯑꯅꯤꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯣꯏ ꯀꯥꯗ ꯇꯨꯝꯂꯨꯅꯕ ꯆꯪꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯤꯡꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯗꯅ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯑꯅꯤꯁꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥꯍꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ, ꯑꯩꯒꯤ ꯆꯥꯛꯇꯣ ꯊꯥꯡꯗꯣꯔꯛꯑꯣ, ꯑꯩ ꯆꯥꯛ ꯂꯥꯝꯅ ꯌꯥꯗ꯭ꯔꯤ꯫ ꯃꯣꯏ ꯇꯥꯆꯧꯒꯤ ꯆꯥꯛꯇꯣ ꯀꯥꯗ ꯑꯣꯏꯅ ꯊꯝꯖꯔꯝꯂꯕꯅꯤ, ꯀꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ꯫ ꯀꯔꯤꯒꯤꯅꯣ ꯆꯥꯛꯈꯨꯝꯁꯦ ꯑꯗꯨꯝ ꯊꯝꯂꯁꯨ ꯌꯥꯕꯗꯨꯕꯨ ꯀꯔꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯤꯕꯅꯣ? ꯆꯠꯂꯣ, ꯑꯩꯒꯤ ꯆꯥꯛꯇꯣ ꯁꯤꯗ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯃꯣꯏ ꯇꯥꯆꯧ, ꯆꯥꯛꯈꯨꯝꯁꯤꯗ ꯎꯁꯤ ꯐꯥꯕ ꯍꯧꯗꯣꯡ ꯑꯃ ꯍꯦꯛ ꯂꯥꯛꯏ, ꯑꯗꯨꯗ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯆꯥꯛꯇꯣ ꯏꯟꯊꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯀꯥꯗ ꯑꯣꯏꯅ ꯊꯝꯖꯔꯝꯕꯅꯤ, ꯂꯥꯛꯑꯣ ꯀꯥꯗ ꯑꯗꯨꯝ ꯆꯥꯕꯤꯔꯣꯕ꯫ ꯁꯤꯌꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯅꯣ ꯏꯆꯦꯁꯤꯅꯤ ꯇꯩꯁꯦ, ꯃꯣꯏꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯣꯅ ꯃꯈꯨꯠꯀ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈ꯭ꯔꯤꯕꯁꯤꯕꯣ? ꯍꯩꯁ, ꯏꯆꯦꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯀꯔꯤꯒꯤꯅꯣꯗꯣ ꯌꯦꯡꯊꯣꯛꯀꯦ꯫ ꯁꯤ ꯍꯥꯏ ꯑꯔꯨꯕꯤ ꯃꯁꯤꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯨꯝꯂꯒ ꯌꯦꯡꯂꯤ꯫ ꯅꯨꯄꯤ, ꯅꯪꯅ ꯉꯁꯤ ꯑꯩꯁꯦ ꯀꯥꯗ ꯆꯥꯛ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯖꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯃꯥꯡꯗꯒ ꯈꯨꯠꯁꯤ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕꯗꯣ ꯏꯅꯥꯎꯅꯨꯄꯤꯅ ꯀꯔꯤꯅꯣꯃ ꯈꯜꯂꯝꯃꯣꯏꯗ꯭ꯔꯣ? ꯅꯨꯄꯥ, ꯅꯪꯁꯦ ꯋꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅꯈ꯭ꯔꯦ꯫ ꯑꯩꯅ ꯀꯥꯗ ꯆꯥꯔꯣ ꯂꯥꯛꯑꯣꯅ ꯍꯥꯏꯕꯗꯣ ꯀꯣꯛ ꯂꯥꯛꯂꯕꯁꯨ ꯌꯥꯕꯗꯨꯗ ꯑꯗꯨꯝ ꯍꯦꯛ ꯇꯧꯔ ꯍꯦꯛ ꯂꯩ ꯍꯥꯏꯕ꯫ ꯑꯗꯨ ꯅꯪꯅ ꯑꯩꯕꯨ ꯀꯥꯗ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯍꯣ, ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯎꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯉꯔꯥꯡꯒꯤ ꯎꯀꯥꯕꯤ ꯑꯇꯥꯎꯕꯁꯤꯒ ꯍꯥꯎꯅ ꯆꯥꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯤ꯫ ꯑꯣ ꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯀꯥ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯎꯅ ꯈꯨꯠꯀ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤꯁꯦ? ꯑꯣ ꯃꯥꯅꯤ, ꯁꯤꯒꯤꯅꯤ, ꯆꯥꯛꯇꯨ ꯆꯥꯕꯤꯔꯣ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯦꯒꯤ ꯃꯇꯧꯗꯨꯕꯨ ꯆꯤꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯤ ꯑꯔꯨꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯣ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯃꯁꯤꯡ ꯋꯥꯠꯂꯝꯃꯤ ꯍꯥꯏꯁꯤꯗꯤ ꯏꯆꯦꯅ ꯑꯇꯩ ꯄꯤꯖꯒꯦꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯄꯨꯁꯤꯜꯂꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗ ꯆꯨꯝꯂꯦꯗꯅ, ꯏꯆꯦꯁꯦ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕ꯫ ꯑꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯃꯥꯅ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯂꯩꯇ꯭ꯔꯕ ꯍꯪꯕꯗꯗꯤ ꯂꯩꯇ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯍꯣ, ꯑꯩꯅꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯨꯅ ꯇꯨꯃꯤꯟꯅ ꯂꯧꯁꯤꯜꯂꯒ ꯊꯝꯍꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯂꯧꯁꯤꯟꯕꯗꯣ ꯅꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯗꯤ ꯎꯍꯧꯗꯕ꯭ꯔꯣ? ꯎꯍꯧꯗꯦ, ꯑꯩꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯌꯣꯝꯁꯤꯜꯂꯒ ꯄꯨꯁꯤꯜꯍꯧꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯁꯤꯡꯕꯗꯤ ꯍꯥꯏꯐꯦꯠ ꯁꯤꯡꯕꯖꯥꯠꯅꯤꯀꯣ꯫ ꯁꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯅ ꯁꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯃꯣꯏ ꯇꯥꯆꯧꯅ ꯆꯥꯛ ꯆꯥꯕꯁꯤꯗ ꯎꯀꯥꯕꯤ ꯑꯇꯥꯎꯕꯒ ꯆꯥꯕ ꯐꯪꯂꯤꯁꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤ ꯌꯦꯡꯂꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯄꯨꯟꯅꯒ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯏꯆꯦ ꯃꯕꯨꯛ ꯐꯠꯇꯕꯤꯁꯤꯅ ꯉꯔꯥꯡ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯁꯤꯟꯈꯤꯕ ꯎꯀꯥꯕꯤ ꯑꯇꯥꯎꯕꯁꯦ ꯆꯥꯔꯒ ꯄꯨꯟꯅꯒ ꯅꯣꯛꯃꯤꯟꯅꯕ ꯁꯥꯔꯤ꯫ ꯅꯣꯏꯅ ꯇꯩꯅ ꯎꯀꯥꯕꯤ ꯆꯥꯕꯗ ꯃꯔꯨ ꯄꯟꯕ ꯑꯣꯏꯌꯨꯀꯣ, ꯊꯃꯣꯏꯁꯤ ꯄꯦꯠꯒꯦꯕ꯫ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯁꯅꯥꯍꯜ ꯑꯗꯨ ꯅꯣꯛꯇꯨꯅ ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯅꯣꯛꯂꯒ ꯆꯥꯕꯗꯨꯗ ꯑꯌꯤꯡꯕꯤꯗꯨ ꯉꯥ ꯃꯔꯨ ꯄꯜꯂꯝꯃꯤ꯫
Moi ta so ai do ukabi maru pankre kamai tawdoino ha nupi nang nga maru paleba si sa akang busa khari si aduga phabri Arubi masena ukabi maru pankhibaduda kalak pelami palla kalak pelida ukabi tawbudu huralaga yam chati khoba nabuk phatabadina pallini hausikti nungairamani Moi ta so Saksi yosalasu phati nga maru se do pallaga leire haiba Dubi si ising si mukhra thaksil aduga phabri CI duna magi nupi ayengbida ising do amukpi ayengbi ising adubu thai adubu nga maru palibadudi pharamti Arubi kalak pen duna noklaga magi ka da muk sanglaklamti Arubi sina musin si tom tomgi nok tuna sangai sibo kari yoisa mai mong siso yam harau ki bai mong ni Arubi wadi ngangda mapuroi bagi nakal da phamthai aduga dumak nok phet taw Dubi nang namuk nok tun sanglak libudubu kari tawragi Arubi noklaga sumna khumlei nupa narang numidang ukabi tawidana ada ukabi masing khra watlamliba ukabi tawbududi isina tumina huralaga moigi kada pusiliba sa ada ngarang tumina pusinkibu ukabi tawbudo hausik isiyegei teiga moigi kada nok tan saminaba ada isido ukabi maru pallaga lehaure aduda kalakpen man khradala nokpani ha karibu nupi Aikoi taimana ngarang numidang ukabi tawbu huralaga moigi kada pusilaga ngasi tasoga punna saminabdi taimadu ukabi maru palaure haiba hoi palaure isido ukabi maru panbagi kapli ga tawraga lehaurabani mai matawdu yengbadi kayam nungaikre is haitana han makai aikoi taimase yam pha ikaina khalurisidi phatabi oiramnabako kadai-dagi phabano noina taimase mabuk haisen kai phatabini mapan thongdana yam aphabini mana sarisi aduga manungdana maha phattabi tin chambini asumna saurel amadi arubi anido mataimaga mayambagana ukabi atawbu huralaga sabada marupanbagi matangda wari kaya sari nagalamadana mau ahal ayingbido ukabi marupanbagi wana khangai lona huralaga saruba oibana manem amadi manawgi mamangdesu khangan bayada yam wana khanglammi numit sima ayingbido moigi kadagi thoglaklamde numidangi saksu moigi kada adumak sarammi asumna numit adusu hawkre nongali arubi nganta hawgatuna magi tawham thokpa mathau adubu tawri arubi amadi manem ibe haibi anidu phamduna leiringai ayingbisu thoglaklammi manem ibe haibina mawahal ngarangdi mawbo ayuk ngahak thoglaklamnaga changkhibadagi nangi kadagi sukthok thoglaktribudubu imawbu kari tawbu yawragi ima ngarangdo namose haksang khra nungairaktraba atuda phamuda tam hiptuna leiraba manemki nakalda phamduna leiribi manawnupi arubi madi masena kari maramdagi mapalda thoglaktribano haiba loina khangbana masena manemda haribasing adu oidaba ngaktani haiba khangladuna mabukningda sumna khanjari isese masil kaya ada thirin yengu ainu kabi huralag pusinbudo adu sarubudagi marupandana thoglaktabani haibadi haide aduga isangamdadana phamudi hiblaga leire kain chinthibisidi adu hojikti imogi na sado karisu tawtraba natro nasibudi phare namau karisu tawtre phare dudi noina china nawani su noigi na thaw muk tawjaruru sangu manemna adumna hairakpadagi ayengbi amadi manaw arubi anisu mathau tawrunaba imungda muk sangna khirami nomagi numitni tharodu masanupi arubigi manakta laklammi yumduda masanupi arubi mathanta leirami adaidi thabak sathokna khirami ima kadomdagi niyam thajadi imungda ekoi ka doina sangsi ima ngasigi di sanglaron nomu oina phasana laklagi ima sia thabak ama lakpan aduda lambi thoe haidana isagi sida ngehak isaga unaramge haidana changlaknibani mayoma ma yauribaduna kainoima ihe imadi isagi masa ubasida isada pige haiduna puragba mayomse piba kawuredana sese lausilo nga akang bukraga isana sanabani yedana nya nga mokraga lerakpani lausilo Arubi mamana purakliba mayom adubu lausili aduga sumna hairi phareda ngaroga sadabu kuiri imana purakliba se horendagi chabek dhauragi hoi isanya horendagi hauna saro ado nani hoidi amta leiba udi thabaka sathokna khibro imadi luhongba mayawba sakhibani isegei teigasu isegi mapamlamda karino masakhibani naya nupasu thabak sakhi idhantani yumse leiribasi phare adudi imasu mu hankrage isasu mu lew
Ima thonggal phauba nasa thindokki si haiduna Arubina mama tharobu thonggal phauba thindorei ima gi Arubia isanya haina singna layuko pangano panglabudi do wagani adun singuko hoima nasa haina sing leizari adudi ima sumu yaukrage ima sali mama tharo su hankre Arubisu amuk sanglai aduga mama na piramba mayum adubu paiduna mogi gada sangki ehaki matung mapamda satkiba masiga mataygasu halaklami sanahal mayumda halaklamlaba matung thabak mafam phawbada satlukige hairamlaga amuk satki ayingbisu imungda mogi gada sanglaktuna selu saru phirol adubu ama hongdoklami mafi marol hongba loiraga ayingbidu manaw nupi Arubigi gada sanglakpani aduda manaw Arubidi masilda karino ma kanu umsai saraga lairami hoi naw kaino inaw nu saribudubo masi sanglakpaduda ngamok yawba mayomdu phaizup marakta satka namsinki aduga mathanta sumna haizai as haidi kaudana kagi thongsisu tolhautrine taurise isia kaisu sadi nanawna sin khar tumbasida isina he yengbuda chawa malamani is mayama nungsida kaino mo umdaga sai simtada kari society chin tumgi sai malamani kai kaya tamsil phirino magise haina sagi hairkani taurimne isina sida kaidoba sangaino khangdeba yejan kraponi kong thokrage haidi suru silaka lay haibida isena hausi sangakpaga inaung hausi phaisuk marakta karino manamsin kibugum tawbudubu karino isia nanao phaisuk maraktaga kaisu namsinjade ko isi sunya kauraga sanglakpa yadro puran bidongna makolga tek thokhandana tamina sanghaidubu kaigino is inaugi khondasidi aibu puran bidongna tamina sangai sininya ai tadi thoksa hurageda asi haiduna masi ayingbidu manaw Arubi kadagi thoki Namidangi atay mayamdu chaksanakre Arubisu mamana piramma ngarau adubu masi hoi uhandana yamna haina sakre aduga magi nupa Saurelgi saksaruk aduda ngaru phumjili Saurel sumayam saba loikra matung mathanta sakhumda saksari asum charakpada chak marakta ngaru phumdra leirambaduda magi nupi Arubibu kaurami Arubisu kauribadu taraduna chakhumda sanglai nupi aigi saklukta ngaru phumlamlibusibu nangnaru Arubi mi atainaga takrabra haiduna phatphatga leiraga yengi aduga sumna hairi nupa karigino atokong ngangbiribudubo tanna ngangbiyu isi hoina muk takhini ngarudo aina kanasu khangandana tumina sak marakta haplamani nubi ekogi ngaru leidra haibadai aduga sina kadaidi ngaru nasai imala amni aduga pirambani ado ngado piramlabudi puthok mayam punna khara saminaba yadro nupa imana piramliba ngase pulap puthok saradi mayam se sabada amuktada loi hiroidra aduna daina khak tumina khasik saradi kuina saba yarani dana chumini nupi ngarosi pulap puthok saradi loida loigrani idai naw khak saradi kuina satlani nupi nangsi singbudi haipet singbu zatni ko ho aduna bu aina haiba illo aina haiba bu illadi ai dawna nupa nang sunya mayam singak toini sidai dei su singbu hengalaknaba nupi nangna haiba wase adum illagi ho mayam singnaba aina haiba dum illo asumna numit asidagi hauna numit khudingi Arubina magi mapuriba Saurelgi saklukta lona ngaro phumduna magi nupabu pizarami nomagi numittani Arubina magi nupa Saurelgi ni haiduna khilliba sakluk adu matai sanahangna puduna sumangda sarunaba thoklaklami mataina sakluk ama puduna mapalda thokibaduda Arubi chakhumda prabrab sangduna lehoriba sakluk adubu yenglami mataina puthokriba sakluk adu magi nupagi ngaro phumba sak aduni haiba khanglaklami itaina mapanda puthokriba sakluk sidi haina aigi nupagi ni haidana khinba ngaro phumba sak aduni ne itaidubo chab hokriba sala itaigi sakluk sia puthoklake aduga si hoina sawaidan hairuki natradi ai ngasi soknaba tare si haiduna Arubi lehoriba sakluk adubu puduna mapanda thoklai matai sanahalsu makhutga hamdoklaga chak adubu khothaduna sagi tauringai manaw nupi Arubina asum hairaklammi itagi sakluk tu onare adudi nanaw nupagi sakluk ni itagi di sida lai si hoina sabiro hai sak se di khotha bhaururen asigi di si dum sar agi saruk tu na inaw saurena mai sajarani itaina nanaw nupagi sak saruk sabado nungaiti aduna itagi si hoina dum sabiro nong phadok mayamba ina inaw nupagi sak saruk sabu kaidawege kaisu kaide aigi saruk to usingro si haiduna sanahal chak adubu khothaduna insang haizilaga saba ho oh
ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯆꯥꯛ ꯃꯔꯛꯇ ꯐꯨꯝꯈꯤꯕ ꯉꯥꯔꯧꯗꯣ ꯏꯇꯩꯅ ꯁꯣꯏꯗꯅ ꯊꯦꯡꯅꯈ꯭ꯔꯅꯤ. ꯉꯁꯤꯗꯤ ꯑꯔꯨꯕꯤ ꯑꯩ ꯏꯇꯩꯒꯤ ꯃꯃꯥꯡꯗ ꯁꯣꯛꯄ ꯁꯣꯏꯗ꯭ꯔꯦꯕ. ꯑꯔꯨꯕꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ. ꯁꯅꯥꯍꯜ ꯆꯥꯛꯇꯨ ꯁꯨꯝ ꯆꯥꯔꯛꯄꯗ ꯆꯥꯛ ꯃꯔꯛꯇ ꯐꯨꯝꯂꯤꯕ ꯉꯥꯔꯧ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ. ꯍꯩ, ꯁꯤꯗꯤ ꯀꯩꯅꯣ? ꯉꯥꯔꯧꯅꯤꯅꯦ. ꯉꯥꯔꯧꯕꯨ ꯅꯥꯀꯜꯁꯤꯗ ꯍꯥꯞꯇꯗꯅ ꯆꯥꯛ ꯃꯔꯛꯇ ꯐꯨꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ. ꯑꯣ, ꯉꯥꯔꯧ ꯐꯨꯝꯕꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦꯗꯅ. ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯆꯥꯛꯇ ꯎꯅꯔꯦꯅ ꯆꯥꯛꯁꯤ ꯑꯣꯟꯊꯣꯛꯅꯗꯧ ꯌꯥꯝ ꯇꯧꯔꯝꯃꯤꯗꯣ. ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯆꯥꯛ ꯃꯔꯛꯁꯤꯗ ꯉꯥꯔꯧ ꯐꯨꯝꯗꯅ ꯏꯅꯥꯎꯅꯨꯄꯥꯁꯤꯗ ꯅꯨꯡꯇꯤꯒꯤ ꯄꯤꯖꯔꯤ ꯑꯣꯏꯔꯦꯀꯣ. ꯁꯅꯥꯍꯜ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯦꯡꯕꯤꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯆꯥꯛꯂꯨꯛꯇ ꯉꯥꯔꯧ ꯐꯨꯝꯂꯝꯕꯗꯨ ꯍꯥꯏꯔꯝꯃꯤ. ꯑꯣ, ꯏꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯏꯅꯥꯎꯅꯨꯄꯥ ꯆꯥꯎꯔꯦꯜꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯉꯥꯔꯧ ꯐꯨꯝꯗꯨꯅ ꯂꯣꯟꯅ ꯄꯤꯖꯔꯤꯕ ꯑꯣꯏꯔꯦꯀꯣ. ꯍꯩ, ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ ꯈꯪꯅꯤꯕ. ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯍꯜꯂꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ. ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯗꯨ ꯃꯁꯤꯜꯗꯨ ꯑꯔꯩꯈꯩ ꯇꯨꯝꯊꯣꯛꯂꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯤ, ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯁꯤꯜꯒꯗꯣ ꯈꯣꯡꯗꯧꯅ ꯇꯨꯝꯊꯣꯛꯂꯒ ꯏꯄꯥ ꯄꯥꯈꯠꯄꯗꯧꯅ ꯂꯩꯔꯝꯃꯤꯗꯤ? ꯅꯨꯄꯥ, ꯑꯩꯅ ꯁꯤꯟ ꯇꯨꯝꯊꯣꯛꯂꯤꯕꯁꯦ ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯕ ꯅꯠꯇꯤꯌꯦ, ꯃꯔꯝ ꯂꯩꯗꯅ ꯇꯨꯝꯃꯤꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯔꯝꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯅꯨꯄꯥ, ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯈꯤꯟꯕ ꯆꯥꯛ ꯁꯔꯨꯛꯇꯣ ꯏꯇꯩꯅ ꯄꯨꯊꯣꯛꯂꯒ ꯆꯥꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ. ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯇꯥꯆꯧꯅ ꯆꯥꯈꯤꯕ ꯑꯣꯏꯔꯦꯀꯣ. ꯅꯨꯄꯤ, ꯅꯪꯅ ꯄꯥꯈꯠꯇꯅꯒ ꯇꯧꯔꯤꯗꯣ. ꯆꯥꯈ꯭ꯔꯗꯤ ꯆꯥꯈ꯭ꯔꯦꯗꯅ, ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯅꯨꯄꯥ, ꯅꯪꯒꯤ ꯆꯥꯛꯇ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯉꯥꯔꯧ ꯐꯨꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯉꯥꯔꯧꯗꯣ ꯉꯁꯤꯗꯤ ꯏꯇꯩꯅ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯕ. ꯍꯥꯏꯕꯨ ꯆꯥꯛꯂꯨꯛꯇ ꯉꯥꯔꯧ ꯐꯨꯝꯕꯤꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯂꯅꯤ. ꯍꯣꯏꯅꯦ, ꯅꯨꯄꯤ, ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯉꯥꯔꯧ ꯐꯨꯝꯃꯤꯀꯣ. ꯉꯁꯤꯗꯤ ꯇꯥꯆꯧꯅ ꯆꯥꯈ꯭ꯔꯕ. ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯏꯍꯦ. ꯋꯥ ꯁꯣꯏꯗꯅ ꯌꯥꯝꯅꯔꯛꯂꯅꯤ ꯇꯧꯔꯤꯁꯦ. ꯑꯣ, ꯋꯥ ꯌꯥꯝꯅꯔꯛꯂꯅꯤ ꯍꯥꯏꯗꯨꯅꯅꯤ ꯑꯩꯅ ꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯉꯁꯥꯏꯗꯒꯤ ꯀꯥ ꯃꯅꯨꯡꯁꯦ ꯂꯩꯔꯝꯂꯤꯕꯁꯦ. ꯑꯗꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯁꯤ ꯑꯌꯦꯡꯕꯤꯅ ꯃꯪꯒꯣꯜꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯔꯨꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯍꯣꯏ ꯏꯅꯥꯎ, ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ. ꯇꯨ, ꯍꯥꯏꯅꯤꯡꯉꯥꯏꯁꯤꯗ ꯅꯣꯏꯅ ꯇꯩꯃꯁꯤꯅ ꯀꯧꯔꯛꯑꯦ. ꯀꯧꯔꯛꯏꯁꯦ ꯑꯇꯩꯒꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯌꯦ. ꯉꯥꯔꯧ ꯐꯨꯝꯂꯒ ꯍꯥꯞꯄꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ. ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯣꯞꯄꯨ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯌꯧꯔꯛꯂꯕ ꯃꯥꯜꯂꯤ. ꯃꯆꯤ ꯑꯌꯦꯡꯕꯤꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯝꯃꯤ. ꯍꯣꯏ ꯏꯅꯥꯎ, ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯒꯦ? ꯀꯧꯔꯤ ꯈꯪꯂꯕꯗꯤ ꯃꯄꯥꯟꯁꯤ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ? ꯃꯅꯦꯝ ꯏꯕꯤ ꯍꯥꯏꯕꯤꯅ. ꯍꯩ ꯃꯧꯍꯜ, ꯀꯔꯤꯃꯨꯛ ꯇꯧꯔꯒꯦꯅꯦ? ꯅꯪꯅ ꯏꯐꯤꯡ ꯐꯤꯡꯅ ꯅꯅꯥꯎ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯤꯕꯗꯨꯕꯣ? ꯏꯃꯥ, ꯏꯅꯥꯎꯅ ꯅꯍꯥꯟ ꯃꯈꯩ ꯏꯅꯥꯎꯅꯨꯄꯥꯒꯤ ꯆꯥꯛꯂꯨꯛꯇ ꯍꯨꯔꯥꯟ ꯉꯥꯔꯧ ꯐꯨꯝꯂꯒ ꯂꯩꯔꯝꯃꯤ. ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯅꯆꯥꯅꯨꯄꯥ ꯑꯍꯜꯅ ꯍꯦꯛ ꯆꯥꯔꯨꯔꯕ ꯃꯥꯜꯂꯤ. ꯑꯗꯨꯗ ꯆꯥꯛ ꯃꯔꯛꯇ ꯉꯥꯔꯧ ꯐꯨꯝꯂꯝꯕꯗꯣ ꯊꯦꯡꯅꯔꯦꯗꯅ. ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯣ ꯇꯥꯔꯦ. ꯉꯁꯤꯗꯤ ꯏꯅꯥꯎꯅ ꯍꯨꯔꯥꯟ ꯉꯥꯔꯧ ꯐꯨꯝꯕꯗꯣ ꯐꯥꯔꯦꯗꯅ. ꯏꯁ, ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯧꯅꯣ ꯌꯦꯡꯉꯨꯅꯦ. ꯑꯩꯈꯣꯏꯗꯅ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯤꯖꯕ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯆꯥꯛꯇ ꯅꯨꯡꯇꯤꯒꯤ ꯉꯥꯔꯧ ꯐꯨꯝꯗꯅ ꯄꯤꯖꯔꯤ ꯋꯥ ꯑꯣꯏꯔꯦꯀꯣ. ꯑꯔꯨꯕꯤꯁꯨ ꯌꯥꯝ ꯇꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯪꯉꯤ. ꯏꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦꯅ ꯅꯅꯥꯎꯕꯨ ꯀꯧꯔꯤꯕꯗꯨꯕꯣ? ꯏꯅꯥꯎꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯆꯥꯛꯂꯨꯛꯇ ꯉꯥꯔꯧꯀꯥꯁꯦ ꯐꯨꯝꯗꯅ ꯂꯣꯟꯅ ꯌꯥꯝ ꯆꯥꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ. ꯏꯃꯨꯡꯁꯤꯗ ꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯤ ꯊꯧꯑꯣꯡꯁꯦ ꯀꯅꯥꯅ ꯇꯧꯒꯦ? ꯑꯣ, ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯁꯤꯅꯤꯅꯦ. ꯃꯥꯅꯤ, ꯍꯨꯔꯥꯟꯕꯒꯤ ꯂꯤꯆꯠ ꯆꯠꯂꯕꯗꯤ ꯍꯨꯔꯥꯟꯕꯤ ꯍꯥꯏꯕ ꯇꯥꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯗꯤ ꯏꯆꯦꯅ ꯍꯨꯔꯥꯟꯕꯗꯨꯁꯨ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯅꯅꯥꯎꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯕ ꯇꯥꯔꯦꯗꯅ. ꯀꯔꯤ? ꯑꯩꯅ ꯀꯔꯤ ꯍꯨꯔꯥꯜꯂꯗꯅ? ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯣ ꯌꯥꯝ ꯍꯩꯅꯗꯦ, ꯇꯧꯁꯨ ꯇꯧꯖꯗ꯭ꯔꯤ. ꯈꯪꯂꯕ꯭ꯔꯣ ꯏꯅꯥꯎ ꯁꯥꯏꯕꯤ? ꯑꯍꯥꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ. ꯑꯩꯈꯣꯏꯗꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯖꯗꯦ ꯀꯥꯏꯅ. ꯏꯆꯦꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯗꯕꯩꯔꯣ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯂꯣꯟꯅ ꯍꯨꯔꯥꯟꯈꯤꯕꯗꯣ? ꯃꯁꯤ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯦ. ꯍꯦ ꯏꯅꯥꯎ, ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯎꯀꯥꯕꯤ ꯍꯨꯔꯥꯟꯈꯤꯒꯦ? ꯍꯥ? ꯑꯩꯅ ꯎꯀꯥꯕꯤ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯁꯥꯕꯣꯠ ꯂꯩꯕ꯭ꯔꯣ? ꯍꯣꯅꯦ, ꯏꯃꯥꯅ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯍꯥꯞꯄꯛꯎ ꯍꯥꯏꯕꯗꯅ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯏꯆꯦꯅ ꯍꯨꯔꯥꯜꯂꯒ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯒ ꯅꯣꯡꯉꯥꯜꯂꯒ ꯏꯆꯦꯒ ꯏꯇꯩꯒ ꯄꯨꯟꯅ ꯆꯥꯕꯗ ꯏꯆꯦꯅ ꯎꯀꯥꯕꯤ ꯃꯔꯨꯅ ꯄꯟꯗꯅ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯅꯤꯅ ꯃꯄꯥꯜ ꯊꯣꯛꯂꯛꯈꯤꯗꯕꯗꯣ ꯑꯩ ꯈꯪꯂꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ? ꯂꯣꯏꯅ ꯎꯖꯍꯧꯕ ꯈꯪꯍꯧꯕ ꯖꯥꯠꯅꯤ. ꯃꯅꯥꯎꯅꯨꯄꯤꯅ ꯂꯣꯏꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯗꯔꯛꯄꯗꯨꯗ ꯃꯇꯩ ꯁꯅꯥꯍꯜꯗꯨ ꯃꯃꯥꯍꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ. ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯀꯣꯛꯇꯒꯤ ꯂꯣꯏꯐꯥꯎ ꯂꯣꯏꯅ ꯆꯨꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯊꯪ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯤ ꯊꯋꯥꯏ ꯀꯥꯏꯈ꯭ꯔꯦꯗ. ꯑꯣ, ꯏꯅꯥꯎꯗꯤ ꯑꯩꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯀꯥꯁꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯝꯃꯤ ꯋꯥ ꯑꯣꯏꯔꯦꯀꯣ. ꯍꯣꯏꯅꯦ, ꯏꯆꯦꯍꯣꯏꯗꯤ ꯅꯕꯨꯛꯆꯦꯜꯗꯣ ꯁꯦꯡꯗꯕ ꯐꯠꯇꯕꯅꯤꯅ ꯈꯔ ꯌꯦꯡꯁꯤꯟꯖꯔꯤꯕ, ꯈꯪꯉꯕ? ꯑꯉꯥꯡ ꯃꯥꯅ ꯑꯩꯕꯨ ꯅꯝꯍꯥꯏꯒ ꯇꯧꯔꯒ ꯀꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯅꯣ ꯌꯦꯡꯉꯣꯕ. ꯃꯁꯝꯒꯁꯤ ꯂꯣꯏꯅ ꯈꯨꯠꯇꯥꯡꯁꯤꯗ ꯌꯦꯠꯂꯒ ꯍꯥꯏꯗꯠꯀꯦ ꯈꯪꯉꯤꯕ.
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯦꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯉꯁꯤꯗꯤ ꯍꯦꯛꯇ ꯌꯦꯡꯊꯣꯛꯅꯔꯁꯤ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯑꯅꯤꯗꯨ ꯃꯁꯝ ꯄꯥꯏꯅꯈꯤ ꯑꯗꯨꯒ ꯍꯦꯛꯇ ꯐꯣꯏꯗꯠꯅꯔꯛꯏ ꯏꯕꯦꯍꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯑꯃꯨꯛꯇ ꯈꯥꯝꯖꯤꯜꯂꯨꯅꯦ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯃꯁꯝ ꯐꯣꯏꯅꯔꯤꯕ ꯑꯅꯤꯗꯨ ꯐꯖꯅ ꯐꯣꯏꯅꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯥꯝꯗꯣꯛꯄꯁꯨ ꯉꯝꯂꯝꯗꯦ ꯍꯧꯔꯤꯕ ꯃꯁꯝꯁꯤꯡꯗꯨ ꯂꯧꯍꯣꯟ ꯐꯣꯏꯕꯗꯧꯅ ꯃꯄꯥꯛ ꯍꯦꯛꯇ ꯐꯣꯏꯗꯠꯅꯩ ꯑꯅꯤꯃꯛ ꯑꯃꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯁꯣꯛꯄꯁꯨ ꯐꯖꯅ ꯁꯣꯛꯅꯔꯦ ꯃꯃꯩꯊꯪꯗ ꯁꯅꯥꯍꯜꯅ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯖꯝ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯁꯝ ꯐꯣꯏꯅꯔꯝꯕ ꯑꯅꯤꯗꯨ ꯊꯥꯗꯣꯛꯅꯈꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯃꯧ ꯑꯅꯤꯗꯨ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯐꯨꯅꯈꯤꯕꯗꯨꯅ ꯃꯁꯥꯁꯤꯡꯁꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯃꯥꯏ ꯐꯃꯨꯡꯗ ꯁꯜꯂꯒ ꯇꯥꯟꯅꯈꯤ ꯑꯁꯨꯝꯅ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯑꯅꯤꯗꯨ ꯃꯥꯏ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯅꯔꯛꯂꯝꯗꯦ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯑꯅꯤꯃꯛ ꯁꯨꯃꯥꯡꯗ ꯑꯌꯣꯟ ꯑꯍꯦꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯈ꯭ꯔꯤꯕꯁꯤꯡꯗꯨ ꯑꯔꯥꯟꯕ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯂꯝꯃꯤ ꯍꯣꯏ ꯏꯅꯥꯎ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯝꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯇꯞ ꯇꯥꯈꯩ ꯐꯨꯗꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯦꯡꯕ ꯑꯣꯠꯄꯁꯨ ꯌꯥꯅꯗ꯭ꯔꯦ ꯁꯤꯕꯨ ꯀꯔꯤꯗ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯂꯕꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯖꯔꯝꯂꯣꯏꯗꯕꯅꯤ ꯆꯨꯝꯃꯤ ꯏꯅꯥꯎ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯑꯩꯒꯤ ꯍꯥꯏꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯑꯣꯏꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯈꯥꯏꯔꯨꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯃꯥꯡꯁꯤꯗ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯏꯆꯦ ꯍꯥꯟꯅ ꯑꯩꯒꯤ ꯈꯛ ꯈꯟꯅꯔꯝꯕꯗꯣ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯍꯜꯂꯤ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯁꯤꯗꯣ ꯍꯣꯏ ꯏꯅꯥꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯂꯒ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅ ꯂꯩꯔꯁꯤ ꯑꯗꯨ ꯏꯆꯦ ꯃꯇꯨꯡꯗꯗꯤ ꯎꯀꯥꯕꯤ ꯇꯥꯎꯔꯁꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯏꯆꯦꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯅꯨꯀꯣ ꯑꯃꯨꯛ ꯎꯀꯥꯕꯤ ꯃꯔꯨ ꯄꯟꯅꯤꯕ ꯍꯣꯏ ꯏꯅꯥꯎ ꯃꯇꯨꯡꯗꯗꯤ ꯏꯆꯦꯁꯨ ꯎꯀꯥꯕꯤ ꯄꯨꯁꯤꯜꯂꯔꯣꯏꯒꯦ ꯃꯔꯨ ꯄꯟꯗꯅꯕ ꯑꯗꯨꯒ ꯏꯅꯥꯎꯁꯨ ꯆꯥꯛꯂꯨꯛꯇ ꯉꯥ ꯐꯨꯝꯂꯒ ꯏꯅꯥꯎ ꯅꯨꯄꯥꯗ ꯄꯤꯖꯕꯗꯣ ꯇꯧꯔꯅꯨ ꯑꯗꯨꯒ ꯀꯥ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯎꯝꯁꯥꯏ ꯁꯥꯏꯕꯗꯨꯁꯨ ꯁꯥꯏꯔꯅꯨ ꯆꯥꯔꯕꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏ ꯃꯇꯨꯡꯗꯗꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯆꯥꯛꯂꯨꯛꯇ ꯉꯥ ꯐꯨꯝꯕꯗꯨꯁꯨ ꯇꯣꯛꯂꯒꯦ ꯑꯗꯨꯒ ꯀꯥ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯎꯝꯁꯥꯏ ꯁꯥꯏꯕꯗꯨꯁꯨ ꯇꯧꯔꯔꯣꯏꯒꯦ ꯑꯩꯅ ꯏꯅꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯏꯅꯥꯎꯅ ꯇꯨꯃꯤꯟꯅ ꯎꯝꯁꯥꯏ ꯁꯥꯏꯔꯝꯕꯗꯣ ꯑꯩꯅ ꯎꯈ꯭ꯔꯅꯤ ꯈꯟꯗꯅ ꯏꯅꯥꯎꯅ ꯐꯩꯖꯨꯞ ꯃꯔꯛꯇꯒ ꯃꯌꯣꯝ ꯑꯃ ꯅꯝꯁꯤꯟꯈꯤꯕꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯣꯏꯅ ꯇꯧꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯅꯣꯛꯆꯔꯤ ꯑꯔꯨꯕꯤꯅ ꯑꯌꯣ ꯅꯣꯛꯄ ꯐꯥꯎ ꯅꯥꯔꯤꯕꯁꯤ ꯏꯅꯥꯎꯁꯨ ꯅꯣꯛꯄꯗ ꯅꯥꯕ꯭ꯔꯣ ꯏꯆꯦꯁꯨ ꯅꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯄꯨꯟꯅꯒ ꯅꯣꯛꯃꯤꯟꯅꯔꯝꯕꯗꯨꯗ ꯃꯅꯦꯝ ꯏꯕꯦꯍꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯩꯃ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯤ ꯅꯍꯥꯟꯅ ꯇꯞ ꯇꯥꯈꯩ ꯐꯨꯗꯠꯅꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯍꯧꯅꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤꯕ ꯏꯃꯧ ꯑꯅꯤꯃꯛꯅꯦ ꯅꯣꯛꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯃꯨꯛ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯐꯨꯅꯔꯛꯀꯅꯤꯀꯣ ꯑꯔꯨꯕꯤꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯐꯨꯅꯔꯔꯣꯏꯌꯦ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯦ ꯏꯃꯥ ꯏꯅꯥꯎꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯤ ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯨꯅꯔꯔꯣꯏꯌꯦ ꯏꯃꯧ ꯑꯅꯤꯅ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯤ ꯌꯨꯝ ꯑꯃꯇꯪꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅꯗꯅ ꯈꯠꯅꯔꯒ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯑꯗꯨꯝꯅꯕꯨ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯗꯕꯨ ꯏꯃꯨꯡꯁꯤꯅ ꯀꯔꯤꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯨꯒꯗꯒꯦ ꯑꯗꯣ ꯏꯃꯧꯁꯥ ꯏꯅꯦꯝꯅ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯑꯌꯦꯡꯕꯤꯅ ꯍꯣꯏ ꯏꯃꯥ ꯆꯥꯎꯔꯁꯤ ꯏꯅꯥꯎ ꯆꯪꯉꯁꯤ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯍꯣꯏ ꯏꯆꯦ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ